ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯄꯟꯊꯣꯛꯂꯤꯛꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯈꯣꯏꯅ ꯂꯦꯞꯇꯅ ꯊꯥꯖꯕ ꯂꯣꯠꯈ꯭ꯔꯕ ꯋꯥꯔꯤ ꯉꯁꯤ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯂꯤꯛꯂꯥ ꯁꯤꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯡꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯒ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯂꯩꯁꯦꯝꯕꯅ ꯂꯤꯛꯂꯥꯗ ꯐꯣꯟ ꯀꯌꯥꯔꯛ ꯍꯟꯅ ꯇꯧꯔꯛꯄꯗꯣ ꯐꯣꯟ ꯑꯗꯣ ꯀꯅꯥꯃꯠꯇ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯌꯥꯝꯅ ꯇꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯄꯗꯒꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯐꯣꯟ ꯑꯗꯣ ꯕꯦꯝꯕꯦꯝꯅ ꯄꯥꯏꯈꯠꯂꯛꯑꯦ꯫ ꯕꯦꯝꯕꯦꯝꯅ ꯍꯜꯂꯣ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯂꯩꯁꯦꯝꯕꯗꯤ ꯈꯪꯗꯕꯅꯤꯅ ꯂꯤꯛꯂꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯑꯦ꯫ ꯕꯦꯝꯕꯦꯝꯗꯣ ꯂꯩꯁꯦꯝꯕꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯑꯦ꯫ ꯕꯦꯝꯕꯦꯝꯅ ꯍꯥꯏꯔꯛꯑꯦ, ꯇꯥ ꯂꯩꯁꯦꯝꯕ, ꯂꯤꯛꯂꯥ ꯅꯠꯇꯤꯌꯦ, ꯕꯦꯝꯕꯦꯝꯅꯦ꯫ ꯂꯩꯁꯦꯝꯕꯗꯤ ꯈꯪꯗꯕꯅ ꯕꯦꯝꯕꯦꯝꯗ ꯑꯃꯨꯛ ꯍꯪꯂꯛꯑꯦ, ꯂꯤꯛꯂꯥ ꯀꯗꯥꯏ ꯂꯩꯕꯒꯦ? ꯉꯁꯥꯏ ꯃꯈꯩ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯕꯦꯝꯕꯦꯝꯅ ꯍꯥꯏꯔꯛꯏ, ꯇꯥ ꯂꯩꯁꯦꯝꯕ, ꯂꯤꯛꯂꯥꯗꯣ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯁꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦ꯫ ꯕꯦꯝꯕꯦꯝꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯩꯁꯦꯝꯕꯗꯣ, ꯍꯥ, ꯀꯌꯥꯝ ꯀꯟꯅ ꯁꯣꯛꯄꯒꯦ? ꯃꯥ ꯍꯧꯖꯤꯛ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ? ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯕꯦꯝꯕꯦꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯀꯣꯛꯇ ꯈꯔ ꯀꯟꯅ ꯁꯣꯛꯑꯦ, ꯍꯧꯖꯤꯛ ꯗꯣꯛꯇꯔꯅ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯈꯪꯗꯦ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯃꯉꯥꯎ ꯊꯤꯕ ꯒꯥꯔꯤ ꯑꯗꯨꯅ ꯃꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯊꯣꯝꯈꯤꯕꯅꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯩꯁꯦꯝꯕ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯔꯛꯏ꯫ ꯃꯍꯥꯛ ꯁꯤꯂꯣꯡꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛ ꯁꯤꯂꯣꯡꯗ ꯀꯨꯏꯅꯁꯨ ꯂꯩꯊꯈꯤꯗꯦ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯁꯤꯂꯣꯡꯗ ꯊꯜꯂꯝꯂꯒ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯂꯩꯁꯦꯝꯕꯗꯣ ꯕꯁ ꯇꯤꯀꯦꯠ ꯀꯛꯂꯗꯨꯅ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯅꯤꯄꯨꯔ ꯍꯦꯛ ꯌꯧꯔꯛꯄꯒꯁꯨ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯠꯇꯦ꯫ ꯂꯤꯛꯂꯥꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯑꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯍꯦꯛ ꯌꯧꯕꯒꯗꯤ ꯕꯦꯝꯕꯦꯝ, ꯂꯤꯛꯂꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅ ꯊꯦꯡꯅꯔꯦ꯫ ꯂꯩꯁꯦꯝꯕꯅ ꯎꯅꯤꯡꯂꯤꯕ, ꯃꯍꯥꯛꯅ ꯌꯦꯡꯅꯤꯡꯂꯤꯕ ꯁꯛꯇꯝ ꯑꯗꯨꯗꯤ ꯂꯤꯛꯂꯥꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯂꯤꯛꯂꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯃꯇꯝꯗꯗꯤ ꯂꯤꯛꯂꯥꯗꯣ ꯃꯀꯣꯛꯇ ꯐꯤ ꯑꯉꯧꯕ ꯑꯃ ꯌꯦꯠꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯦ꯫ ꯃꯍꯥꯛꯇꯤ ꯈꯪꯗꯕꯅ ꯂꯤꯛꯂꯥ ꯂꯤꯛꯂꯥ ꯍꯥꯏꯔꯒ ꯀꯧꯏ꯫ ꯂꯤꯛꯂꯥꯗꯣ ꯈꯨꯝꯂꯛꯇꯦ, ꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯦ꯫ ꯃꯍꯥꯛꯅ ꯇꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯕꯗ ꯕꯦꯝꯕꯦꯝꯅ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ, ꯇꯥ ꯂꯩꯁꯦꯝꯕ, ꯀꯧꯔꯨꯅꯨ, ꯅꯍꯥꯛꯅ ꯐꯅ ꯀꯧꯔꯁꯨ ꯃꯍꯥꯛ ꯇꯥꯔꯣꯏ꯫ ꯃꯥꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯇꯥꯔꯁꯨ ꯇꯥ ꯂꯩꯁꯦꯝꯕꯕꯨ ꯃꯥꯅ ꯃꯁꯛ ꯈꯪꯂꯣꯏ꯫ ꯂꯤꯛꯂꯥꯁꯦ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯗꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯕꯦꯝꯕꯦꯝꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯩꯁꯦꯝꯕꯅ ꯍꯪꯉꯤ, ꯍꯥ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯥ ꯀꯩꯗꯧꯔꯒꯦ? ꯃꯥꯕꯨ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯥꯅꯦ? ꯌꯥꯔꯣꯏ, ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ, ꯃꯗꯨ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯂꯩꯁꯦꯝꯕꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤन ꯕꯦꯝꯕꯦꯝꯗ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯕꯦꯝꯅ ꯑꯃꯨꯛ ꯍꯥꯏ, ꯈꯪꯗꯦ, ꯃꯍꯥꯛꯀꯤ ꯑꯣꯄꯔꯦꯁꯟ ꯍꯦꯛ ꯂꯣꯏꯕꯗꯒꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯕꯅꯤ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯃꯁꯛ ꯈꯪꯈꯤꯗ꯭ꯔꯦ꯫ ꯈꯪꯗꯦ, ꯃꯈꯣꯏꯒꯤ ꯃꯃꯥ ꯄꯄꯥꯁꯨ ꯌꯥꯝꯅ ꯀꯞꯄꯦ, ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯕꯦꯝꯕꯦꯝꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯂꯩꯁꯦꯝꯕꯕꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯕ ꯃꯈꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯞꯍꯜꯂꯦ꯫ ꯃꯍꯥꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ, ꯂꯩꯃꯥꯡꯊꯦꯛꯇ ꯐꯝꯊꯔꯒ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯏ꯫ ꯂꯩꯁꯦꯝꯕꯒꯤ ꯑꯋꯥꯕꯗꯣ ꯕꯦꯝꯕꯦꯝꯅ ꯊꯦꯝꯖꯤꯜꯂꯤ꯫ ꯂꯩꯁꯦꯝꯕꯗꯣ ꯂꯤꯛꯂꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯈꯤ꯫ ꯅꯤꯡꯉꯥꯏꯗꯅ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯂꯤꯕ ꯅꯨꯡꯁꯤꯔꯕ ꯂꯤꯛꯂꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ ꯂꯩꯁꯦꯝꯕꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯂꯤꯛꯂꯥ, ꯅꯪꯅ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤ ꯀꯔꯤꯅꯣ? ꯅꯪꯅ ꯑꯁꯨꯝꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅꯃꯛ ꯑꯩ ꯊꯥꯖꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯑꯩꯅ ꯁꯤꯂꯣꯡꯗ ꯆꯠꯂꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯔꯝꯗꯕꯁꯨ ꯌꯥꯏꯀꯣ꯫
पेंदबा अमदी नुंगाइतबा कया फोंदोलदुना लेसेमदो लिगलागी मनाक्ता हिगने हिगने कप्तुना लेरी नुमितुमा असुम हौख्रे नुमित निनी हुमनी अदो लेसेमबा लिगलाना लेरिबा हॉस्पिटल अदुदा नुति नुमित खुदिंगी लाए डॉक्टरगा लिगलागी इमुंगी मियोइसिंगा वरी सानारे लिगलागी मपाना डॉक्टर दा असुमना हाय माकी मनाव नुपा डॉक्टर अम्मा गुवाहाटी दा लई मागी मनाक्ता पूरगा मचानुपी से लायेंजगे डॉक्टर ने यारगदी माबो मुक्ति रिफर तौबियो हरकपदगी डॉक्टर का तानारगा लिगलादो रिफर तौरकले नसीदी लिगला गुवाहाटी दा पुबा ताखी डॉक्टर ना मतौ असुमनसु लिगलागी मपादा हायरए नखोयना गुवाहाटी दा चटपा तारबसु मखादा बस दा चलो लंबी लम्हांग चिंग्या तमयागी फजबा उरगा माकी वखलदा करी करी फौरकपनु येंगो डॉक्टर ना हरपगी मतुंगिना लिगलादो मखादा बस दा तोंलगा गुवाहाटी दा चटपा ताखी लेसेमबसु चटपदी यावनिंगी हाइबदी ngamjadaba mahani ikaijabana mahak लिगलाना गुवाहाटी दा चटपदो mahak यावखिदे ngasidi लिगला गुवाहाटी चक्कदबा नुमित अदो यावरे नुमित अदुदा बेमबेम सु लेसेमबसु लिगलाबु बस पार्किंग ताना थिंदोकपा यावरए लाइबक थीबना डायरेक्ट गुवाहाटी यौबा बस फंगदबना मखोय नुमितुगी ओइना दिमापुर फाव बस तोंलगा दिमापुर दगी अमुक ट्रेन दा गुवाहाटी यौबा ताखी लिगलादा लेसेमना वही कया अमदि हाइजै ज्ञान तादबना पुनमक्सिंग अदो नुमितुदा अरेमबने मखुत फावबा बाय बाय फाव तोरमदे लिगला ngasiदी गुवाहाटी दा mahak layeng चटख्रे लिगला चटख्रबा मतुंगदा लेसेमबदो युमदा ngahakta फावबा लेताल लेबा ngamde लिगला खोइना दिमापुर योरबा मतमदा लिगलागी मपाना बेबेमना फोन तौरए वरी कया अमा सानारे मखोय गुवाहाटी चनबगी दमक ट्रेन ngaidi haiduna hairए नुमिदांगी पुंग 8 दा तोंगदबा ट्रेन ने सुमना वरी कया अमा सानारबा मतुंगदा नुमितुगी ओइना बेमबेम मखोयगा पाव फोनखिद्रे नोंग अलगले मॉर्निंग की पुंग 8 लोम तारकपददी बेमबेम दो लिगला खोय यौरबरा हाइदुना फोन तौरगा हंगी mahangna phone tawba matamda phone paikhalakte phone anirak ahumlak hanjin hanjin tawbadagi lilagi mapana phone paikhalai phone paikhalakko matamda bembemna hangi baba nakhoi yawrabara lilagi mapado bembemgi wahaye to tabada kaplaga asumna haire bema nangi namanabi liglado thiba phangdre ngarang numidang ekhoi punna train tonglakpane pung 12 ama adoi tarakpadadi nang mama su aisu ngaktang tumtharure train do lama khana ngaktang chu khamba male nang mama ga aiga mitchinglakum matamdadi namana bilikla do train manung adu da yawramdre ma kadai da chatkhibano kadai da kumkhibano khanghodre nang mama ga aiga su thawai wadana माँ कोई थी थीरे नंग का डॉक्टर दसु फोन तौरगा कौरे पुलिस दसु पाव पीरे माँ कोई थी थीबने फंगद्रे नुमितुदा गाड़ी एक्सीडेंट कयाम सु थोए गाड़ी एक्सीडेंट सिंग अदुगी मनुंगदा मा यौरमगद्रा यौरम ओइद्रा खंगद्रे मी 10 9 अमसु सीखि मसक खंगदबा मी कयाम सु यावखि नंग पाबुंगसे कमदौगदबनो करी खुंगदबनो खंगदेनी इबेमा लिगलागी मपागी वहाय दु ताबदा बेमबेम दो कन्न कन्न कबलए लिगलागी मिंग पल्लदुना लेसेमबसु लिगला मांगखिबगी पाव तारे महक थिंथबा तौदना महक गुवाहाटी दा चटखि लिगलागी मरमदा पाव कया अमा महकसु थिगतपा यावखि फंगबा कौबा लेखिदे नुमित 5 10 लिगलागी मरमदा कुमना थिगतखे
ꯐꯪꯗꯕꯗꯒꯤ ꯂꯤꯛꯂꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯂꯩꯁꯦꯝꯕ ꯃꯈꯣꯏ ꯌꯨꯝꯗ ꯄꯨꯟꯅ ꯍꯜꯂꯛꯂꯦ꯫ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯗꯤ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯈꯤꯕ ꯃꯤ 13 ꯁꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯤꯛꯂꯥ ꯌꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏ꯫ ꯃꯁꯛ ꯈꯪꯗꯕ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯔꯤꯃꯠꯇ ꯂꯧꯈꯠꯐꯝ ꯂꯩꯇ꯭ꯔꯕ ꯃꯤ 5-6 ꯑꯃꯁꯨ ꯌꯥꯎꯈꯤꯕꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯤꯛꯂꯥ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯒꯨꯋꯥꯍꯥꯇꯤ ꯄꯨꯂꯤꯁꯅ ꯀꯟꯐꯥꯔꯝ ꯇꯧꯔꯛꯈꯤ꯫ ꯃꯇꯝ ꯀꯨꯏꯅ ꯊꯥ ꯑꯃꯔꯣꯝ ꯂꯤꯛꯂꯥꯒꯤ ꯃꯔꯝꯗ ꯄꯥꯎ ꯑꯃꯠꯇ ꯇꯥꯗꯕꯗꯒꯤ ꯂꯤꯛꯂꯥꯗꯣ ꯉꯁꯤꯗꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯊꯧꯔꯝ ꯀꯌꯥ ꯑꯃꯁꯨ ꯇꯧꯈ꯭ꯔꯦ꯫ ꯁꯣꯔꯥꯠ ꯐꯥꯎꯕ ꯂꯣꯏꯈ꯭ꯔꯦ꯫ ꯂꯩꯁꯦꯝꯕ ꯂꯤꯛꯂꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯇꯁꯦꯡꯅꯅ ꯉꯥꯎꯆꯅꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ꯫ ꯃꯆꯤ ꯃꯆꯤ ꯈꯨꯗꯤꯡꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯂꯒ ꯑꯗꯨꯝ ꯂꯩ꯫ ꯃꯍꯥꯛ ꯀꯅꯥꯒꯁꯨ ꯄꯨꯟꯗ꯭ꯔꯦ, ꯀꯅꯥꯒꯁꯨ ꯋꯥꯔꯤ ꯁꯥꯅꯗ꯭ꯔꯦ꯫ ꯕꯦꯝꯕꯦꯝꯅ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯂꯒ ꯂꯩꯁꯦꯝꯕꯕꯨ ꯊꯦꯝꯃꯤ꯫ ꯕꯦꯝꯕꯦꯝꯅ ꯊꯦꯝꯂꯕꯁꯨ ꯃꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯂꯤꯛꯂꯥꯕꯨ ꯀꯥꯎꯕ ꯉꯝꯗꯦ꯫ ꯂꯤꯛꯂꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ, ꯃꯍꯥꯛꯀꯤ ꯃꯤ ꯀꯤꯖꯕ, ꯋꯥ ꯉꯥꯡꯊꯣꯛꯄ ꯉꯝꯖꯗꯕ ꯃꯇꯧ ꯀꯌꯥ ꯑꯗꯨꯅꯤ ꯂꯩꯁꯦꯝꯕꯅ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤꯕ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯕꯦꯝꯕꯦꯝꯗꯣ ꯂꯩꯁꯦꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯇꯥ ꯂꯩꯁꯦꯝꯕ, ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ, ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯣ꯫ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯒꯤ ꯂꯤꯂꯥꯅꯤ꯫ ꯅꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯃꯇꯧ ꯑꯁꯨꯝꯅ ꯊꯣꯛꯎ ꯇꯝꯈꯤꯕꯅ ꯉꯁꯤ ꯅꯍꯥꯛꯅ ꯑꯋꯥꯕ ꯐꯪꯕꯅꯤ꯫ ꯇꯥ ꯂꯩꯁꯦꯝꯕ, ꯉꯁꯤꯗꯤ ꯑꯩ ꯇꯥ ꯂꯩꯁꯦꯝꯕꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦ꯫ ꯇꯥ ꯂꯩꯁꯦꯝꯕꯅ ꯃꯇꯧ ꯑꯗꯨꯝꯅ ꯋꯥꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯇꯥ ꯂꯩꯁꯦꯝꯕꯒꯤ ꯃꯔꯝꯗ ꯅꯣꯡꯃ ꯂꯤꯛꯂꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯀꯥꯎꯈ꯭ꯔꯒ ꯇꯥ ꯂꯩꯁꯦꯝꯕꯅ ꯃꯇꯝ ꯑꯃꯗ ꯑꯩꯕꯨ ꯌꯥꯝꯅ ꯈꯜꯂꯝꯕ, ꯇꯥ ꯂꯩꯁꯦꯝꯕꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯕꯗꯣ ꯉꯁꯤꯗꯤ ꯇꯥ ꯂꯩꯁꯦꯝꯕꯒꯤ ꯑꯋꯥꯕꯗꯣ ꯉꯁꯤꯗꯤ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯅꯤꯡꯉꯤ꯫ ꯇꯥ ꯂꯩꯁꯦꯝꯕꯒ ꯑꯩꯒ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯤ꯫ ꯇꯥ ꯂꯩꯁꯦꯝꯕ ꯀꯔꯤ ꯈꯟꯕꯅꯣ?" ꯂꯩꯁꯦꯝꯕꯗꯣ ꯕꯦꯝꯕꯦꯝꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯕꯦꯝꯕꯦꯝꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯦ꯫ ꯕꯦꯝꯕꯦꯝꯅ ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯕꯗꯒꯤ ꯂꯩꯁꯦꯝꯕꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯕꯦꯝꯕꯦꯝ, ꯉꯁꯤꯗꯤ ꯃꯇꯝ ꯍꯦꯜꯂꯦ꯫ ꯂꯤꯛꯂꯥꯒꯤꯗꯃꯛ ꯊꯃꯣꯏꯁꯤꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯁꯦ ꯀꯅꯥꯅꯁꯨ ꯃꯦꯟꯁꯤꯟꯕ ꯄꯥꯝꯗ꯭ꯔꯦ꯫ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ." ꯂꯩꯁꯦꯝꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯕꯦꯝꯕꯦꯝ ꯀꯔꯤꯃꯠꯇ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯔꯦ꯫ ꯉꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯦꯝꯕꯦꯝꯗꯣ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯕꯦꯝꯕꯦꯝꯒ ꯂꯩꯁꯦꯝꯕꯒꯁꯨ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯅꯗ꯭ꯔꯦ, ꯄꯥꯎ ꯇꯣꯏꯅ ꯐꯥꯎꯅꯗ꯭ꯔꯦ꯫ ꯂꯩꯁꯦꯝꯕꯅ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯅꯥꯏꯗꯕ, ꯃꯁꯤꯗ ꯎꯡꯂꯒ ꯂꯩꯕ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯂꯩꯁꯦꯝꯕꯒꯤ ꯃꯄꯥꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛ ꯃꯅꯤꯄꯨꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯕꯤꯔꯦ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯊꯥ 5-6ꯀꯤ ꯃꯇꯨꯡꯗ ꯂꯩꯁꯦꯝꯕ ꯃꯅꯤꯄꯨꯔꯒꯤ ꯊꯕꯛ ꯑꯃ ꯐꯪꯂꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯤ ꯕꯦꯝꯕꯦꯝꯁꯨ ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯗꯨꯅ ꯉꯁꯤꯗꯤ ꯕꯦꯝꯕꯦꯝ ꯑꯃꯗꯤ ꯃꯍꯥꯛꯀ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥꯗꯣ ꯂꯨꯍꯣꯡꯕ ꯇꯥꯔꯦ꯫ ꯉꯁꯤꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯦꯝꯕꯦꯝꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯂꯩꯁꯦꯝꯕꯁꯨ ꯃꯥꯅ ꯊꯕꯛ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯂꯤꯛꯂꯥꯒꯤ ꯋꯥꯈꯜ ꯇꯠꯇꯅ ꯈꯜꯂꯤ꯫ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯌꯥꯝꯁꯤꯜꯂꯛ ꯌꯨꯝꯗꯒꯤ ꯌꯥꯝꯅ ꯇꯣꯏꯅ ꯄ꯭ꯔꯦꯁꯔ ꯂꯥꯛꯏ, "ꯅꯨꯄꯤ ꯊꯤꯔꯣ, ꯅꯨꯄꯤ ꯊꯤꯔꯣ." ꯂꯩꯁꯦꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯌꯨꯝꯗꯒꯤ ꯌꯥꯝꯅ ꯇꯣꯏꯅ ꯄꯥꯎ ꯍꯥꯏꯔꯛꯄꯗꯒꯤꯅꯤ ꯂꯩꯁꯦꯝꯕ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯂꯣꯟꯅ ꯇꯧꯊꯣꯛꯂꯒ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯆꯦꯟꯈꯤꯕ꯫ ꯃꯇꯥꯡ ꯑꯁꯤꯗ ꯊꯦꯝꯕꯨꯡꯒꯤ ꯗꯥꯏꯔꯤꯒꯤ ꯋꯥꯔꯤꯗꯨꯁꯨ ꯂꯣꯏꯔꯦ꯫ ꯋꯥꯔꯤꯗꯨꯕꯨ ꯇꯥꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯒ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯊꯦꯝꯕꯨꯡꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯇꯥ ꯂꯩꯁꯦꯝꯕꯒ ꯇꯥ ꯊꯦꯝꯕꯨꯡꯒꯗꯤ ꯃꯇꯧ ꯀꯔꯝꯅ ꯇꯤꯟꯅꯈꯤꯕꯅꯣ?" ꯊꯦꯝꯕꯨꯡꯅ ꯈꯨꯝꯃꯤ, "ꯃꯥꯒ ꯑꯩꯒ
कॉलेज तमीनबा मतमदा पुनबने महाना थबक तौरबा मतमदसु मरक मरक का थेंगनै वरी सिदे यावरिबा बेम्बेम हाइरिबा नुपीसिदी मसक खंगी लीला हाइरिबा नुपीसिदी मादी कनानो आइदी खंगदे वहाय अदु हाइरकपदनी नुपा मचादुना मतो असुमना खुमलखिबा ताथेंबुंग वरी सिदे यावरिबा लीला हाइरिबा नुपीसे मसक खंगी आइदे महाक होजिक होजिक खोइगी स्कूल मिस ओइरी वहाय अदु ताबदा थेंबुंगना हाँ मयामबु अरोइबदा पंथोलिलमगी माइकैदगी अमुक हन्ना खुरुमजरे मथंगी तांकक्ता मतौ करमना लिला हिंगलमलिबनो हाबदो मयाम पुन्ना अमुक खंगमिनरसि तांकक अदु यौदि फावबदी मयाम पुन्ना गाइमिनरसि।